ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨꯅꯦ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯗꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯖꯍꯧꯒꯦ ꯅꯪ ꯂꯩꯕꯅ ꯏꯃꯨꯡꯁꯦ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯃꯥ ꯅꯃꯧꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯅꯃꯧꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯈꯔꯁꯦ ꯗꯥꯆꯧꯅ ꯄꯤꯕꯤꯔꯝꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯖꯒꯦ ꯍꯔꯦ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯦ ꯇꯧ ꯉꯝꯕꯤ ꯅꯪꯒꯤ ꯅꯃꯥꯏꯁꯤꯕꯨ ꯁꯎꯟ ꯇꯣꯞꯄ꯭ꯔꯅꯦ ꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪ ꯑꯃꯨꯛ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯏꯕꯦꯝꯃ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯍꯦꯛ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯣ ꯏꯃꯨꯡꯁꯦ ꯅꯪꯅ ꯍꯦꯛ ꯂꯩꯕꯗꯒꯤꯅꯦ ꯄꯨꯔꯥ ꯃꯥꯡ ꯇꯥꯛꯑꯕꯅꯤ ꯅꯨꯄꯥ ꯆꯥꯕꯤ ꯍꯦ ꯃꯍꯥꯍꯤꯡ ꯆꯥꯕꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤꯅꯦ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯆꯩꯔꯕꯁꯤ ꯐꯥꯎꯕ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯗꯕꯤ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣꯅꯦ ꯍꯦ 이마 마카무다비라노 너무 따봉한 먹이 타오나보마 망크레마 이스 이비에마 떠운감비 값신 라우시나바나가 짠나가다바 나떼 마파마세 힝짜비난 길레팜 나떼네 하우지막 낭유마세 타독두나 짠가다바니 이사 누빠두수 낭나 자토비크레드나 मधु फाव पेंद्रदना मफम असिदा लेसिलेरगा अखोइबुसु मुक जाथोपिगे खल्लिब्रो इसा नुपादो हालब फाव नंग पेंद्रब नत्रो हा इमा करिनु ताकपिरिबा वाफमदुबो नमोबोदु लानसु लौबिगनो मफम असे थादोक्तुना चलगा नमोरु कनागी थोंजिदा लेपुसो हाइबनो इमा मदो ऐनो उफम थोकते हौजिक्ति इसा नुपादो लेखिद्रबनिना मफम असिदा नंगी जनफम लेते नंग ऐना फजन हाइबसे यारारो हाइब नत्रो हा फै ननुंग अदु ग्यामना कल्लबदी ये हे येंगनबा तारेदना थोइनु ऐना कैदोबा ngambagi हाइबदो वहाई असे हाइरगा लिंथोइगी मसा सागंदु पाइदुना लाक्तना इंथुई अदुगा प्रपर अमुक संसिलक्तुना लिंथोइगी मसमदु पाइरगा का अदुदगी सिंथोक्तुना मपान तमना पुथोक्तुना थोक्लगलगा लिंथोइबु शुमांग अदुदा लाक्तना इंथुई एहे थोइनु इति खंगोइद्रदो नंग तपना इना हाइबदा याद्रबनिना नखौरी सरमसे पाइरगा लाक्तना इनबा ताबनी चल खरचलुने हे हा कन खोदना ननुंग दोकन खोबा वहाई से हाइबा लोइबगा लिंथोइगी ममाइदा तिनथुई लाउना सिचिली ओक्तबी लमसत नाइदबी सिदिया इमा आइबु कदाइदा चलो हाइबनो आइबु चलो हाइबिगनो इमा आइबु चलो हाइबिगनो लिंथोइ कपना थोइनुगी मखोंग कोंदुना हाइजे थोइनु असाउबा अमगा लोइनना लिंथोइबु काउथोअगा हाइरई हे ओक्तबिया नसक्तु येनिंदे अैगी मांगसिदने याम कुइना लेगनु अमुक हाना मफम असिदा खोंगुल तारके हाइनसु खनगनु वहाई असे हाइरमगा थोइनु प्रपर इमुंगदा संगदुना युमगे थोंजाउदु घम लाउना लोनसिनखी लिंथोइ प्रपर सेंसिलक्तुना इमा से थोंसे मुक्ता हंगबियो इमा आयम से थनोक्तुना चटपगा मोये इमा आयु हंगतबि नतिए नमोगी वहाइसे अमुक्तदी ताबियो कैदौबगी इमा ꯑꯩꯒꯤ ꯄꯤꯕꯨꯡꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏ ꯃꯇꯨꯝ ꯑꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏ ꯃꯇꯨꯝꯅꯦ ꯏꯃꯥ ꯁꯦ ꯊꯧꯁꯦ ꯑꯃꯨꯛꯇ ꯍꯪꯉꯨ ꯏꯃꯥ ꯊꯧꯁꯦ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣ ꯗꯥꯆꯧꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯁꯤꯃꯇꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯍꯟꯕꯤꯌꯨꯕ ꯏꯃꯥ ꯁꯦ ꯊꯧꯁꯦ ꯑꯃꯨꯛꯇ ꯍꯪꯉꯨ ꯏꯃꯥ ꯊꯧꯁꯦ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣ 이마 동생 묵다 항미요 이마 세 동생 묵다 항미요
ꯂꯤꯟꯊꯣꯏꯅ ꯐꯅ ꯀꯟꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯖꯔꯕꯁꯨ ꯀꯟꯒ ꯌꯥꯎꯅ ꯀꯟꯈ꯭ꯔꯕ ꯃꯅꯦꯝ ꯊꯣꯏꯅꯨꯒꯤ ꯊꯃꯣꯏꯗꯨꯅꯗꯤ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯔꯦꯝꯕꯗ ꯇꯥꯍꯟꯈꯤ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯤꯟꯊꯣꯏꯗꯨ ꯀꯞꯅ ꯀꯞꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ. ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯀꯗꯣꯝꯗ ꯆꯠꯂꯒ ꯄꯨꯟꯁꯤꯒꯤ ꯃꯉꯥꯜ ꯑꯃ ꯐꯪꯒꯅꯤ? ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯑꯃꯝꯕꯇꯅ ꯂꯥꯡꯒꯣꯏ ꯆꯠꯁꯤꯟꯕꯤꯈ꯭ꯔꯦ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ. ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯈꯛ ꯈꯜꯂꯣꯏꯗꯕꯅꯤ. ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯅꯥꯗꯣ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯩ ꯍꯤꯡꯈꯤꯒꯅꯤ. ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯅꯃꯛ ꯑꯩ ꯈꯥꯡꯒꯅꯤ. ꯇꯥꯏꯕꯪꯃꯪ ꯐꯥꯎꯅꯗ꯭ꯔꯤꯕ ꯊꯋꯥꯏ ꯑꯁꯤꯒꯤꯗꯃꯛ ꯍꯤꯡꯈꯤꯒꯅꯤ ꯑꯩ. ꯏꯆꯥ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯍꯤꯡꯈꯤꯒꯅꯤ. ꯀꯅꯥꯅꯣ ꯁꯥꯔ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯁꯥꯔ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯈꯨꯝꯃꯣꯗꯤ ꯀꯣꯛ ꯈꯨꯝꯃꯣꯗꯅ. ꯑꯣꯏ, ꯈꯣꯟꯗꯥꯒꯗꯣ ꯌꯥꯝ ꯋꯥꯔꯛꯀꯅꯨ. ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯉꯕ꯭ꯔꯣ? ꯂꯧ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯣ ꯀꯤꯕꯤꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ? ꯍꯥ? ꯅꯪ ꯀꯔꯝꯕ ꯄꯥꯔꯇꯤꯒꯤ ꯃꯤꯅꯣ? ꯍꯦꯔꯥ, ꯅꯈꯨꯠꯇꯨꯅ ꯒꯥꯔꯤꯒꯁꯦ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯛꯀꯅꯨ, ꯃꯣꯠꯀꯅꯤꯅꯦ. ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯦ ꯅꯣꯏꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯇꯣꯡꯕ ꯉꯝꯃꯔꯣꯏꯗꯕꯅꯤ. ꯅꯥꯀꯟꯗꯒꯤ SP ꯄꯣꯏꯔꯩꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ? ꯍꯥ? ꯅꯪ ꯀꯅꯥꯅꯦꯕ? ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯏ. ꯎꯅ ꯎꯅ ꯃꯤꯠ ꯇꯥꯡꯂꯕꯤ ꯑꯃꯒ ꯄꯥꯡꯈꯛꯑꯣꯏ. ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯗꯨꯅ ꯊꯃꯣꯏꯁꯤꯗ ꯆꯦꯛꯁꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯥꯠꯇꯨꯅ ꯊꯝꯖꯔꯛꯄ ꯊꯋꯥꯏ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦ. ꯉꯁꯤꯗꯤ ꯏꯁꯥꯅ ꯆꯨꯖꯈꯤꯕ ꯃꯩꯔꯤ ꯑꯗꯨꯅ ꯏꯁꯥ ꯄꯨꯝꯕ ꯆꯥꯛꯂꯛꯂꯦ. ꯃꯩꯔꯤꯛ ꯑꯃꯒꯤ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤꯉꯩ ꯃꯩꯖꯥꯎꯕꯤ ꯑꯃꯅ ꯏꯁꯥ ꯄꯨꯝꯕ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯆꯥꯛꯂꯛꯂꯕꯗ ꯃꯨꯊꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯦ. ꯑꯩꯅ ꯊꯣꯛꯍꯟꯕꯅꯦ. ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯪꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯅꯤ. ꯋꯥꯍꯩ ꯑꯗꯨꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯇꯨꯅ, ꯅꯪ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯍꯥ? ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦꯕ? ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯑꯩꯁꯦ ꯄꯪꯌꯥꯗ ꯌꯥꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯍꯥ? ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯂꯋꯥꯏ ꯃꯆꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯅꯤ ꯀꯥꯏꯅ